ꯅꯤꯡꯊꯧꯅ ꯍꯔꯥꯎꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯖꯕ ꯑꯗꯨ ꯌꯥꯕꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯪ ꯅꯨꯄꯤ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯕꯥꯛꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯅ ꯆꯥꯛ ꯈꯥꯡꯂꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯅ ꯆꯥꯛ ꯈꯥꯡꯕ ꯑꯗꯨ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯆꯥꯅꯕ ꯆꯥꯛ ꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯛꯂꯨꯛꯀꯤ ꯃꯊꯛꯇ ꯆꯥꯛꯂꯨꯛ 3 ꯊꯥꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯃꯔꯝꯒꯤ ꯇꯣꯉꯥꯟꯕ ꯆꯥꯛꯂꯨꯛ 3 ꯊꯥꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯩꯍꯥꯛ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤꯅꯤ꯫ ꯑꯩꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯙꯔꯃꯅ ꯑꯩꯒꯤ ꯙꯔꯃꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯄꯨꯔꯣꯏꯕꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯆꯥꯛꯂꯨꯛ 3 ꯊꯥꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯇꯤꯟꯗ꯭ꯔꯤꯉꯩ ꯏꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯒꯨꯝ ꯇꯣꯉꯥꯟꯅ ꯆꯥꯛꯂꯨꯛ 3 ꯊꯥꯗꯨꯅ ꯊꯝꯖꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯕꯒꯤ ꯆꯥꯟꯕꯤꯕ ꯂꯥꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯅꯥꯏ ꯑꯩꯅ ꯆꯥꯛꯂꯨꯛ 3 ꯇꯣꯉꯥꯟꯅ ꯊꯥꯗꯨꯅ ꯊꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕꯤꯌꯨ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯛꯂꯨꯛ 3 ꯇꯣꯉꯥꯟꯅ ꯊꯥꯗꯨꯅ ꯊꯝꯂꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯆꯥꯛꯂꯨꯛ 3 ꯑꯗꯨꯒꯤ ꯁꯝꯂꯛꯄ ꯋꯥꯔꯣꯜ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯔꯣꯜ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ 2 ꯈꯛꯇꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯄꯣꯠꯁꯛ ꯑꯃꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯕꯒꯨꯝ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕꯒꯤ ꯃꯃꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄꯒꯤ ꯋꯥꯈꯜ ꯃꯈꯣꯏꯗ ꯆꯪꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯕ ꯉꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ 2 ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯆꯥꯛꯂꯨꯛ 3 ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯒꯤ ꯅꯨꯄꯥ 2 ꯑꯗꯨꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯤꯔꯛꯄ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯃꯗ ꯂꯩꯍꯧꯏ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯥꯛ ꯈꯥꯡꯂꯤꯕ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯣ ꯅꯤꯡꯊꯧ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯗ ꯂꯨꯍꯣꯡꯅꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯕꯦꯝꯃꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤꯅꯣ?" ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯄꯟꯊꯗꯅ ꯈꯨꯝꯂꯛꯏ, "ꯏꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯄꯥꯝꯃꯤ, ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯅꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯏꯕꯦꯝꯃꯅ ꯂꯝꯕꯤ ꯇꯥꯛꯎ." ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯁꯥꯡꯂꯕ ꯂꯝꯕꯤꯅꯤ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯉꯩꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯤ ꯊꯥꯔꯛꯇꯨꯅ ꯑꯩꯈꯣꯏ ꯑꯋꯥꯕ ꯅꯪꯒꯅꯤ." ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯆꯤꯡꯅꯔꯨꯒꯅꯨ꯫ ꯑꯩꯈꯣꯏ 3 ꯀꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯤꯔꯛꯄꯗ ꯌꯧꯅꯤꯡꯕ ꯃꯐꯝ ꯌꯧꯕ ꯉꯝꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯆꯠꯄ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯇꯥꯟꯅꯕ ꯐꯪꯒꯗꯕ ꯅꯠꯇꯦ." ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯄ ꯃꯇꯝꯗ ꯃꯅꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯝꯕꯅ ꯆꯠꯄ ꯎꯔꯔꯣꯏ." ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯔꯤ?" ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯃꯅꯤ ꯑꯗꯨ ꯑꯩꯕꯨ ꯄꯣꯔꯛꯂꯤꯕ ꯍꯅꯨꯕꯤ ꯑꯁꯤꯅ ꯄꯩꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ." ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯔꯨ ꯑꯣꯏꯕ ꯃꯆꯥꯛ ꯑꯁꯤ ꯍꯅꯨꯕꯤ ꯑꯁꯤꯅꯤ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯍꯅꯨꯕꯤ ꯑꯁꯤꯅ ꯊꯥꯖꯍꯜꯂꯒ ꯃꯅꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯅꯨꯕꯤ ꯑꯁꯤ ꯄꯨꯔꯁꯤ." ꯅꯨꯄꯥ 2 ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯟꯅ ꯑꯩꯕꯨ ꯁꯨꯔꯨꯡꯗꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇꯒꯤ ꯄꯨꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯤꯔꯦ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯍꯤꯡꯂꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯈꯤꯅꯤ꯫ ꯑꯗꯨꯅ
ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯏꯕꯦꯟꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯃꯊ꯭ꯋꯥꯏ ꯂꯧꯕꯤꯌꯨ꯫ ꯏꯕꯦꯟꯅ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯅꯁꯨꯅ ꯊꯧꯔꯥꯡ ꯑꯃ ꯇꯧꯖꯒꯦ, ꯏꯕꯦꯟꯁꯨ ꯌꯥꯕꯤꯌꯨ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ, ꯀꯔꯤ ꯎꯄꯥꯏꯅꯅꯣ, ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯁꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯨꯁꯤ ꯍꯥꯏꯕꯕꯨ ꯏꯕꯦꯟꯕꯨ ꯀꯔꯤ ꯈꯜꯂꯤꯕ? ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯅꯨꯕꯤ ꯑꯩꯅꯕꯨ ꯀꯔꯤ ꯉꯝꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯗꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯁꯤꯅꯅꯤ꯫ ꯏꯕꯦꯟꯅ ꯅꯠꯇꯦ, ꯏꯕꯦꯟꯅ ꯃꯅꯤ ꯑꯗꯨ ꯄꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯆꯒꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯈꯣꯏ ꯃꯔꯤ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯌꯧꯅꯤꯡꯕ ꯃꯐꯝꯗ ꯌꯧꯕ ꯉꯝꯕ ꯖꯥꯗꯨꯒꯤ ꯐꯤ ꯑꯗꯨ ꯊꯥꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯐꯝꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯇꯥꯝꯅ ꯂꯩꯍꯧꯔꯤꯕ ꯁꯨꯔꯨꯡ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯃꯝꯕꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯆꯥꯗ ꯊꯛꯇꯗꯨꯅ ꯂꯩꯕꯅ ꯃꯁꯥ ꯑꯗꯨ ꯈꯔ ꯁꯣꯛꯅ ꯎꯔꯝꯃꯤ꯫ ꯃꯅꯤꯒꯤ ꯂꯪꯂꯕ ꯃꯉꯥꯜ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯥꯛꯄꯗ ꯃꯍꯥꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯒꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯁꯣꯏꯗꯅ ꯊꯤꯔꯛꯂꯒꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ ꯆꯠꯂꯁꯤ, ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯊꯟꯇ ꯂꯩꯍꯧꯕ ꯇꯥꯔꯕꯗꯤ ꯀꯅꯥ ꯈꯪꯗꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯍꯌꯦꯡ ꯄꯨꯟꯁꯤ ꯄꯤꯈꯝꯅꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯅꯕ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯔꯝꯁꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯖꯥꯗꯨꯒꯤ ꯐꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯍꯅꯨꯕꯤ ꯑꯗꯨ ꯊꯝꯂꯝꯂꯒ ꯆꯠꯂꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯈꯟꯅꯔꯝꯃꯤ, ꯍꯅꯨꯕꯤ ꯑꯁꯤ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯊꯤꯔꯛꯄ ꯉꯝꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯍꯥꯠꯄꯗꯤ ꯄꯥꯞ ꯄꯨꯏ ꯍꯥꯏꯅꯔꯤꯕꯅꯤꯅ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯇ꯭ꯔꯕꯁꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯍꯥꯠꯅꯕ ꯅꯅꯥꯏ ꯑꯩ ꯁꯤꯟꯖꯒꯦ꯫ ꯖꯥꯗꯨꯒꯤ ꯐꯤ ꯑꯗꯨꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨ ꯀꯨꯝꯊꯍꯜꯂꯒ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯟ, ꯃꯐꯝ ꯑꯁꯤꯗ ꯏꯕꯦꯟꯕꯨ ꯊꯤꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯂꯥꯛꯀꯅꯤ꯫ ꯅꯤꯡꯊꯧꯕꯨ ꯉꯥꯏꯕꯤꯍꯧꯔꯣ꯫ ꯍꯅꯨꯕꯤ ꯑꯗꯨ ꯐꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯠ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯒ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯃꯟꯇ꯭ꯔ ꯁꯣꯜꯂꯕ ꯏꯁꯤꯡꯅ ꯊꯦꯡꯂꯕ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯥꯡꯕꯟ ꯊꯥꯒꯤ ꯅꯨꯡꯁꯥꯅ ꯌꯩꯕꯗꯒꯤ ꯍꯦꯟꯅ ꯁꯥꯔꯝꯃꯤ꯫ ꯃꯩꯁꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯄꯥꯠ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯀꯨꯝꯊꯔꯝꯃꯤ꯫ ꯏꯁꯤꯡꯅ ꯊꯦꯡꯂꯤꯕ ꯍꯅꯨꯕꯤꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯂꯥꯏꯔꯦꯟ ꯑꯣꯜꯂꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡꯗ ꯂꯨꯞꯂꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯁꯔꯨꯛ ꯈꯔꯗꯤ ꯏꯁꯤꯡ ꯆꯣꯠꯍꯟꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯑꯉꯛꯄ ꯑꯀꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯤꯔꯦ꯫ ꯑꯩꯍꯥꯛ ꯅꯥꯒ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏꯅꯤ꯫ ꯏꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯃꯟ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯐꯝꯗ ꯁꯤꯡꯒꯦ ꯈꯟꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯇꯩꯑꯣꯟꯅꯍꯜꯂꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤ ꯁꯥꯡꯉꯨ ꯇꯝꯕꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯦ꯫ ꯋꯥ ꯈꯔ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯊꯥꯞꯄꯗ ꯃꯤꯌꯥꯝ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒ ꯖꯥꯗꯨꯒꯤ ꯐꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯗꯨꯅ ꯃꯔꯩꯕꯥꯛ ꯌꯧꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯇꯦꯡꯒꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯉꯛꯂꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯔꯝ ꯍꯪꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ, ꯅꯅꯥꯏ ꯑꯩꯍꯥꯛ
Matam kharagi mamangda Maharajna landa hatkhiba Narga ningthaugi taloini. Maharajna hatkhiba ningthau ado asengba taibang mi natte. Ayuk nungthingi matamda mi oiraga numidangi matamda lin onduna laiba ningthauni. Ningthauna hanubi aduda hanglai. Matau karamna nahakna aigi leibak asida yaurakliba. Hanubi aduna amuk khumlai. Aihak Maharajki mafamda laman khumge haiduna. Ayuk nungthinda mi oiraduna numidang lin onduna lakpani. Phajaba mawongda Maharajpo maithiba pige hotnaringaida. Icha ibungogi luhongani taurambi nupi aduna aibu phibam asida thamlambani. Maharaj makhoibu thiruranu. Makhoi leibak asi thadokduna satkrabani. Hanubi adugi wari taraga ningthauna hanubi adu kangphanda mapung phana singkhathalammi. Masa pumba patki isingna punglup lupa makai haizillammi. Matam maduda hanubi adu chauraba lairen ama olaklammi. Ningthaugi lanmina khudakta matup kaktuna hatlammi. Hanubina hairamba wa aduna ningthau adu ningba kairaduna sana konungda hankirammi. Mayamna nungsibiduna wari asibu like tawbiramo. Anauba nungairaba phunga wari kaya amuk puduna laksakige. Ngasigi oinadi kainarasi.